leire ba haraure haraure chicken fish pasingdo ko ai ma'am asi je koi mall of asia da chatli ne ba nagi ai wife ki my cosmetic ama nahan makeup taw da loye na hai ba kai ngadi khang de kai na wa je blusher ai kai sida tha na ba do adu do loye to na ai online da taw ro ai se matam sang de hai se ma ya de chatlaga yingning ga lei je na hai ba ko lei je pamwi hai ada mai na jo ya ya do kan da chatli akoi je Phoenix Mall of Asia da kwa po amakita na tro po amakita na tro okay horen yauraga chara ga me khoi Mall of Asia da la es change ai ye blusher leiba kai do kandi ye ngora so just fall in love. I know the DJ and I love this song. Me and you and the night feel so young. Every single moment has led up to this one. Whoa, did the stars align? Whoa, maybe it's a sign. We should do tonight. Ready with me the you man. You me. Ei ka no blusher leiba myo. Yo ba. I don't know. Tapi ge. Kita ge leire sira. Yo ba. Blusher leiba myo re. Ado. Kita. Sidu ka ja. Ya. Leire makeup product man. Na pink neba pink se low sira natraga candy se low sira yeng sim side na pink neba ko yung some side na candy ito yeng lipstick su si try to re lagi si anis su try to re pink so in a low do mal is not very lightweight flavor lagi si sina kala to para deep way ban ma chu ang si sina kan ma nude 200 ml product ahum ne lai de sina na ma kha ga ma ga blusher am di lai bi ro lipstick amaga compact powder amaga kwa to bebe ha hoi yeng ase pot packing tawri ko bani ai gi pot packing tawri sta namda na ahum di lai aura ba raure ma na pot amakhak ne hairaga pusal ne aduga pot kya ne ahum lai ga ai would blusher like ge taw bane ba pama ba lipstick su pama ba de ge compact am su oi pama ni mai de hoi de ya ke do yan fi lai ba ma tro ya de fi ge lai do din ne em chắc la me chắc sao vẫn chờ gì đó khang de to pa yen rồi ra atopa pot amakhak ayam dei song ma'am yum yoraga unboxing tawra age to ko la age me phazana packing taw bi to yengra manung gi box phazana that's my packing taw bi
ꯌꯥꯔꯦ ꯕ꯭ꯂꯁꯁꯦ ꯃꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯤ ꯍꯥꯏꯔꯤꯁꯦ ꯑꯃ ꯍꯧꯖꯤꯛ ꯇꯦꯁꯇꯔꯗꯣ ꯇꯧꯕ ꯌꯦꯡꯉꯣꯁꯤ ꯂꯥꯛꯑꯣ ꯌꯦꯡꯉꯣ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯆꯥꯛ ꯂꯥꯝꯃꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯤ ꯁꯥꯡꯉꯦꯕꯀꯣ ꯃꯐꯝꯁꯦ ꯃꯐꯝꯁꯦ ꯌꯥꯝ ꯆꯥꯎꯋꯦꯀꯣ ꯀꯩꯅꯣꯁꯨ ꯇꯧꯋꯦ ꯗꯤꯁꯇꯦꯟꯁ ꯌꯥꯝ ꯂꯥꯞꯄꯦ ꯑꯩꯈꯣꯏ ꯂꯥꯛꯏꯁꯦ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯕ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯦ ꯌꯥꯝ ꯑꯣꯏꯕ ꯅꯣꯡꯁꯨ ꯇꯥꯕ ꯑꯗꯩ ꯇꯦꯛꯁꯤ ꯗ꯭ꯔꯥꯏꯚꯔꯗꯨꯅ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦ ꯑꯦꯁꯤꯁꯦ ꯇꯤꯀꯠꯇꯅ ꯊꯥꯒꯠꯂꯦ ꯅꯤꯛꯑꯕꯅꯦ ꯅꯠꯇ꯭ꯔꯥ ꯃꯥꯅꯦ ꯑꯩ ꯊꯒꯦꯛꯁꯜꯂꯛꯄꯒ ꯍꯌꯦꯡ ꯊꯒꯤꯑꯦ ꯍꯥꯏꯕ ꯅꯨꯄꯥꯗꯣ ꯆꯠꯁꯤ law. ꯆꯠꯁꯦ I'm not the DJ and I love this song. Me and you ever not feel so young. Every single moment has led up to this one. Whoa, did the stars align? Whoa, maybe it's We use first floor the light. mango ꯆꯪꯕꯤꯗ꯭ꯔꯕꯅꯦ ꯑꯩ ꯃꯦꯡꯒꯣ ꯁꯤ ꯀꯩꯅꯣ? 50% off ꯂꯩꯌꯦ ꯕꯦꯕꯦ ꯀꯔꯝꯕꯅꯣ ꯍꯦ? only ꯁꯨ mangoes ꯌꯥꯔꯣ. ꯀꯩ? ꯖꯔꯥ ꯂꯩꯔꯦꯀꯣ ꯖꯔꯥ ꯆꯪꯉꯁꯤꯔꯣ ꯂꯣꯟꯈ꯭ꯔꯦ. ꯉꯥꯏꯈꯣ. ꯀꯔꯤꯅꯣ ꯑꯩ ꯂꯩꯍꯧꯔꯒꯦ ꯅꯪ. ꯂꯥꯛꯑꯣ ꯆꯪꯉꯨꯁꯤ ꯂꯥꯛꯑꯣꯕ ꯌꯥꯗꯦ. ꯆꯠꯂꯒꯦꯗꯤ ꯌꯥꯗꯣꯏ ꯃꯥꯟꯗꯦ. ꯉꯦ ꯑꯗꯨ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ. ꯀꯩꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯃꯥꯅ ꯇꯧꯔꯤꯁꯦ. ꯀꯥꯟꯅꯕ ꯉꯥꯛꯇ ꯂꯩꯔꯕꯣ? ꯍꯔꯥꯎꯔꯦ? ꯍꯔꯥꯎꯔꯦ ꯆꯠꯇꯣꯏꯅꯣ? ꯆꯥꯕ ꯆꯣꯡ ꯆꯥꯗꯣꯏꯕ? ꯑꯃꯨꯛ ꯆꯥꯗꯣꯏꯕ ꯌꯥꯏꯌꯦ ꯆꯥꯔꯨꯔꯁꯤ ꯂꯥꯛꯑꯣ. ꯑꯗꯨ ꯁꯦꯜ ꯂꯩꯕꯩꯅꯤꯍꯦ ꯁꯦꯜ ꯂꯩꯇ꯭ꯔꯗꯤ ꯂꯩ ꯆꯥꯕꯒꯤ ꯑꯃꯨꯛ ꯆꯠꯂꯁꯦ. ꯄꯨꯡꯁꯦ ꯌꯦꯡꯉꯣ ꯇꯧꯔꯤꯁꯦ. ꯄꯨꯡꯁꯦ. ꯀꯥꯏ ꯆꯥꯕꯅ ꯀꯥꯏ ꯆꯠꯁꯦ ꯐꯨꯗ ꯀꯣꯔꯠꯇ. ꯐꯨꯗ ꯀꯣꯔꯠ. ꯐꯨꯗ ꯀꯣꯔꯠꯇ ꯑꯣꯏꯅ ꯄꯤꯖꯔꯒꯦ ꯀꯩꯅꯣꯍꯦ? ꯀꯥꯏ ꯆꯥꯔꯨꯗꯣꯏꯅꯣ? ꯃꯣꯜꯗꯗꯤ ꯐꯨꯗ ꯀꯣꯔꯠ ꯆꯥ ꯇꯥꯔꯦ. ꯂꯩꯁꯨ ꯂꯩꯕ ꯄꯥꯏꯁꯨ ꯄꯥꯏꯕ ꯑꯩ ꯈꯣꯡꯁꯨ ꯅꯥꯕꯅ ꯂꯣꯏꯔꯕꯅꯦ ꯆꯥꯛꯁꯨ ꯂꯥꯝꯕꯅ. ꯐꯨꯗ ꯀꯣꯔꯠ ꯌꯧꯔꯦ ꯀꯩꯅꯣ ꯆꯥꯅꯤꯡꯕ꯭ꯔꯥ? ꯍꯥ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯕꯨꯔꯤꯇꯣꯁꯦ ꯇꯧꯔꯁꯤꯔꯣ? ꯌꯥꯏꯌꯦ ꯉꯥꯏꯈꯣꯍꯦ. ꯃꯤ ꯀꯩꯅꯣ ꯆꯥꯅꯩꯁꯦ? ꯕꯤꯔꯌꯥꯅꯤꯔ? ꯃꯥꯏꯁꯦ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ. ꯃꯥꯏ ꯕꯤꯔꯌꯥꯅꯤ ꯍꯥꯎꯗꯣꯏ ꯃꯥꯜꯂꯦ. ꯅꯨꯄꯥꯅ ꯆꯥꯏꯁꯦ ꯕꯤꯔꯌꯥꯅꯤ ꯆꯥꯅꯤꯡꯉꯤꯔꯣ? ꯆꯥꯛꯇꯤ ꯂꯥꯝꯃ ꯂꯣꯏꯔꯦ. ꯐꯝꯐꯝꯁꯨ ꯂꯩꯇꯦ. ꯄꯦꯔꯥꯗꯥꯏꯁꯁꯨ ꯕꯤꯔꯌꯥꯅꯤꯅꯦ. ꯄꯦꯔꯥꯗꯥꯏꯁ ꯕꯤꯔꯌꯥꯅꯤꯁꯦ ꯐꯥꯎꯋꯦ. ꯑꯩꯈꯣꯏ ꯁꯤꯗꯩꯅ ꯁꯣꯜꯂꯦꯕ ꯇꯨꯔꯦꯠꯁꯦ ꯂꯧꯔꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯁꯤꯒ ꯀꯣꯛ ꯑꯃꯒ ꯂꯧꯔꯦ ꯁꯤꯗꯒꯤ ꯁꯤ ꯀꯌꯥ? ꯀꯔꯝꯕ ꯂꯧꯒꯦꯅꯣ ꯌꯦꯡꯉꯣ. ꯕꯥꯔꯕꯤꯀ꯭ꯌꯨ ꯆꯤꯀꯟ ꯕꯤꯔꯨꯇꯣꯁꯦ ꯇꯧꯔꯦ ꯔꯦꯒꯨꯂꯔꯗ ꯕꯥꯔꯕꯤꯀ꯭ꯌꯨꯁꯦ ꯀꯔꯝꯕꯅꯣ ꯌꯥꯎꯕ ꯁꯤꯁꯦ ꯑꯣꯏꯗꯣꯏꯅꯦ ꯁꯤ ꯌꯥꯝꯗ꯭रे खत्म हो गया हाँ वो टेंगी वाला नहीं चाहिए कैप्सिकम हाँ चाहिए ऑनियन भी चाहिए हाँ हाँ मिक्स कर सकता है क्या ये थोड़ा एक्स्ट्रा आएगा वो थोड़ा कम है चिकन. थोड़ा और डालो. आ रहा है क्या? बारबेक्यू चिकन नहीं आएगा. स्पाइस हाँ डाल. जो अच्छा है डाल दो सभी. बट मुझे सावर और टेंगी वाला टेस्ट नहीं चाहिए. हाँ हाँ थोड़ा डालो. स्पाइसी थोड़ा. स्वीट कॉर्न चाहिए. चीज लेट्स चाहिए. और ये क्या है? अखोइना खंजादोइनेबा माय फीलिंग्स से खल्लगा कनो तौरे यहाँ खल्ले कितना देना है? अखोइसे कनो लैरे फूड कोर्ट को बिरुतो अमदि लौरे तो अखोइना लोय फीलिंग्स तो अखोइ खल्ललेबा नुंगाय तो
ꯂꯧꯔꯦ ꯍꯥꯎꯒꯗ꯭ꯔꯥ ꯍꯥꯎꯔꯣꯏꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯗꯒꯤ ꯀꯩꯅꯣꯅ ꯃꯥꯅ ꯀꯩꯅꯣ ꯂꯧꯖꯈꯤ ꯀꯩꯕ ꯃꯥꯅ ꯁꯣꯂꯦ ꯕꯇꯨꯔꯦꯒ ꯀꯣꯜ ꯗ꯭ꯔꯤꯡ ꯑꯃꯒ ꯂꯧꯕ ꯆꯠꯈꯤ ꯑꯗꯒꯤ ꯑꯩ ꯗꯦꯖꯔꯠꯁꯦ ꯀꯣꯀꯣꯅꯠ ꯑꯥꯏꯁ ꯀ꯭ꯔꯤꯝꯗꯨ ꯂꯩꯍꯧꯋꯦ ꯑꯗꯨꯒ ꯗꯣꯅꯠꯁꯨ ꯂꯩꯌꯦ ꯀꯔꯝꯕ ꯆꯥꯗꯣꯏꯅꯣ ꯈꯪꯗꯦ ꯈꯜꯂ ꯗꯦꯖꯔꯠꯀꯤꯁꯦ ꯌꯦꯡꯒꯦꯀꯣ chicken piece yaw ulone tu si loi yaw re do ka ke no ani chicken je thing na je du ki jo ngai le re se ki ju taw ro je se ti ngai le kina chole bature chole je ga cha le 好吧 không hào ấy màu gì mà pickle ก็เจ้า mày cho rồi rồi nào chắc anh chào ai ạ pickle ก็เยอะกว่าใครที่หรอก cái nó sẽ alu sẽ hậu đấy mà đang nghĩ xem mà cái sau nó sẽ mua ra ấy kìa À. nhưng sao rồi à nha rồi hao bạn hao thì có thôi đây mẹ mình sao đó hao đi xem xí xem mẹ cuộn đây là nào để lâu học sẽ làm gì đó nào các cô tuyển mẹ phải học anh ấy pickle ra xí xem wow nè sao để bắt tôi này mấy chắc hả Korean ng ame còn để họ á burrito ya dre Korean ng ame na obviously sao để nó họ thế nào họ để học cầm nhận chưa cầm mình cái nào kia sẽ phải cầm mình cái nó hấp hốc đâu vậy này donut order tàu bên này sigi panda pop se si rồi nó lâu rồi please ma'am yeah hazel drizzle panda pop se attractive way to please ma'am yeah how much Ano mang rồi không có mang rồi à đây nhưng thôi cái gì nè sled đó panda pop 이렇게 더라 chocolate cream gì white chocolate này bạn wow tội đúng không hào ra mấy phút có cho nó hào ấy đã hào với variety jam này mấy cái cái nó gì mà thắt cái nó cái gì mày đó cái decoration lấy lấy cái nó lấy đấy mà thắt ta chips sagar lấy đấy wow momo lấy đấy anh ấy California burrito smile này variety jam này à bốc lấy yan fazay pois é nang puk thala ba ấy thật là thala ai thalam dai man bra khang để hành ra nó ớt xả rồi hành là shima dip chani nge kai na so oreo ni Oreo này oreo smile ta to ra na ta cha thala nge jani cha ra to bo na dạ đấy tàu nang Mexican pizza biryani được ra lấy hay là cái bạn option bay cái biryani gum ba khuyên trái xe order tàu biryani ama tàu biryani 어떻게 싸더라
ꯆꯥꯏꯟꯗꯦ ꯍꯥꯏꯕ ꯃꯨꯟꯕꯤꯁꯦ ꯑꯥꯏꯁ ꯀ꯭ꯔꯤꯝ ꯆꯥꯏꯟꯗꯦ ꯅꯪ ꯑꯣꯛꯇ꯭ꯔꯒꯅ ꯀꯩꯅꯣꯝ ꯆꯥꯒꯦ ꯆꯥꯔꯣ ꯅꯠꯇ꯭ꯔꯒꯅ ꯌꯨꯝꯗ ꯑꯣꯠ ꯆꯥꯔꯣ ꯑꯣꯠ ꯍꯥꯎꯅ ꯍꯧꯕꯤꯔꯒꯦ ꯅꯠꯇ꯭ꯔꯒ ꯃꯦꯒꯤ ꯍꯧꯕꯤꯔꯒꯦ ꯑꯩ ꯀꯩꯅꯣ ꯂꯧꯔꯛꯀꯦ ꯀꯩꯅꯣꯝ ꯆꯥꯈꯣꯔꯥ ꯌꯦꯡꯉꯒꯦ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯦ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯄꯁꯤꯡꯗꯣ ꯁꯨꯝ ꯎꯠꯂꯛꯀꯦꯕꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯂꯩꯔꯛꯄ ꯀꯣꯁꯃꯦꯇꯤꯛ ꯑꯥꯏꯇꯦꯝꯗꯨꯒ ꯑꯗꯒꯤ ꯏꯁꯦ ꯑꯣꯐꯔ ꯂꯩꯌꯦꯅ ꯎꯠꯂꯛꯀꯦ ꯑꯍꯥꯟꯕꯗ ꯗ꯭ꯔꯦꯁꯁꯦ ꯍꯥꯟꯅ ꯎꯠꯂꯣꯔꯦ ꯑꯍꯥꯟꯕ ꯀꯩ ꯍꯥꯟꯅ ꯎꯠꯂꯨꯒꯦ ꯕꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯂꯩꯔꯛꯄ ꯖꯔꯥꯗꯒꯤ ꯑꯣꯐꯔꯗ ꯂꯩꯔꯛꯄ ꯃꯌꯥꯝ ꯎꯠꯂꯛꯀꯦꯕꯀꯣ ꯐꯥꯔꯁꯇ ꯁꯤꯁꯦ ꯌꯦꯡꯉꯣ ꯁꯤ ꯐꯨꯔꯤꯠꯁꯦ ꯀꯩꯅꯣꯅꯦꯕ ꯑꯩꯈꯣꯏꯒꯤ ꯅꯅꯥꯎꯒꯤ ꯑꯣꯏꯗꯣꯏꯔꯥ ꯑꯩꯈꯣꯏ ꯗꯥꯒꯤ ꯑꯣꯏꯗꯣꯏꯔꯗꯤ ꯈꯪꯗꯦ ꯃꯕꯥꯅꯤꯒꯤ ꯁꯥꯏꯖꯇ ꯂꯩꯔꯛꯄ ꯃꯣꯏ ꯑꯄꯥꯝꯕ ꯑꯃ ꯑꯣꯏꯖꯔꯅꯤ ꯌꯨꯝ ꯊꯣꯛꯇꯣꯔꯦ ꯑꯗꯨꯗ ꯑꯩ ꯄꯨꯒꯦ ꯇꯧ ꯃꯣꯏ ꯂꯩꯕꯤꯕꯅꯦꯕꯀꯣ ꯗꯗꯥꯔ ꯅꯅꯥꯎꯔ ꯑꯃꯒꯤ ꯑꯣꯏꯖꯔꯅꯤ ꯁꯤ ꯋꯥꯏꯠ ꯃꯆꯨꯁꯦ ꯑꯗꯒꯤ ꯃꯊꯪꯗ ꯃꯣꯏꯕꯥꯅꯤꯒꯤꯅꯦꯕ ꯑꯍꯨꯝ ꯂꯩꯔꯦ ꯃꯣꯏꯕꯥꯅꯤꯒꯤ ꯑꯗꯣ ꯑꯄꯥꯝꯕ ꯑꯃ ꯂꯧꯖꯔꯅꯤ ꯁꯤꯁꯤꯅ ꯒ꯭ꯔꯤꯟ ꯑꯣꯂꯤꯞ ꯒ꯭ꯔꯤꯟ ꯃꯆꯨꯒꯤ ꯁꯔꯠꯅꯦꯕ ꯅꯣꯏ ꯈꯠꯂꯦꯌꯦ ꯑꯗꯨꯅ ꯑꯦꯜꯒ ꯑꯦꯛꯁꯦꯜꯒ ꯉꯥꯛꯇꯅꯦ ꯑꯩꯅ ꯂꯩꯔꯤꯁꯦ ꯑꯦꯜ ꯑꯃꯒ ꯑꯦꯛꯁꯦꯜ ꯑꯅꯤꯒ ꯅꯠꯇ꯭ꯔꯕ ꯂꯩꯗ ꯁꯨꯃꯥꯏꯅ ꯁꯤꯅ ꯑꯣꯂꯤꯞ ꯒ꯭ꯔꯤꯟ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔ ꯍꯥꯏꯕ ꯀ꯭ꯌꯨꯕꯥꯟ ꯀꯣꯂꯔ ꯑꯣꯏꯕ ꯉꯥꯛꯇꯅꯦꯕꯀോ ꯑꯗꯒꯤ ꯀꯩꯅꯣꯁꯤꯒ ꯁꯤꯁꯤꯅ ꯇꯤ ꯁꯔꯠꯀꯤ ꯇꯥꯏꯞꯅꯦ ꯈꯔ ꯑꯍꯟꯗꯤ ꯃꯥꯜꯂꯦ ꯑꯗꯣ ꯈꯪꯗꯦ ꯃꯕꯥꯅꯤ ꯑꯄꯥꯝꯕ ꯑꯃ ꯂꯧꯖꯔꯅꯤ ꯑꯍꯨꯝꯅꯦ ꯂꯣꯏꯁꯦ ꯀꯅꯥꯅꯣꯝꯅ ꯑꯅꯤ ꯂꯧꯔꯅꯤ ꯑꯃꯅ ꯑꯃ ꯑꯄꯥꯝꯕ ꯂꯧꯖꯔꯅꯤ ꯆꯥꯕ ꯑꯗꯒꯤ ꯑꯩꯒꯤ ꯑꯅꯤꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯑꯃ ꯌꯥꯎꯔꯛꯄꯅꯦ ꯁꯤꯁꯦ ꯈꯣꯡꯒ꯭ꯔꯥꯎꯁꯦ ꯑꯗꯨꯝ ꯁꯦꯠꯄ ꯅꯨꯡꯉꯥꯏꯅꯤ ꯂꯧꯁꯜꯂꯛꯑꯦ ꯑꯣꯐꯔ ꯑꯣꯏꯕꯗꯨꯗ ꯑꯗꯨꯒ ꯁꯤ ꯗ꯭ꯔꯦꯁꯁꯦ ꯁꯤꯒꯤ ꯄꯤꯡꯀꯤ ꯗ꯭ꯔꯦꯁꯁꯦ ꯈꯪꯗꯦ ꯁꯤ ꯐꯖꯗꯣꯏꯔꯥ ꯊꯤꯗꯣꯏꯔꯥ ꯍꯥꯏꯐꯦꯠ ꯇ꯭ꯔꯥꯏꯜꯗꯤ ꯇꯧꯔꯛꯄꯅꯦ ꯈꯪꯗꯦ ꯑꯗꯨꯝ ꯐꯖꯒꯗ꯭ꯔꯥꯅ ꯂꯧꯁꯜꯂꯛꯑꯦ ꯁꯤꯁꯨ ꯁꯤ ꯂꯩꯔꯦ ꯗ꯭ꯔꯦꯁꯈꯩꯅ ꯑꯗꯨꯒ ꯀꯩꯅꯣꯒꯤꯁꯦ ꯁꯤꯒꯤꯁꯦ ꯗꯤꯌꯣꯔꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯂꯤꯞꯁꯇꯤꯛ ꯂꯤꯞꯁꯇꯤꯛ ꯑꯩꯅ ꯕ꯭ꯂꯁꯇꯔ ꯑꯃꯈꯛ ꯂꯩꯒꯦꯗꯤ ꯈꯜꯂꯝꯕꯅꯦꯕꯀꯣ ꯑꯗꯣ ꯌꯧꯔꯛꯑꯀꯥꯟꯗ ꯂꯣꯏ ꯄꯥꯝꯃꯛꯑꯦ ꯁꯤ ꯂꯩꯔꯦ ꯄꯦꯛꯀꯤꯡ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯣ ꯕꯦꯕꯤ ꯁꯤꯁꯦ ꯀꯩꯅꯣꯗ ꯕꯦꯛꯇꯒꯤ ꯅꯝꯕꯅ ꯐꯗꯧ ꯃꯥꯜꯂꯦ ꯌꯥꯝ ꯄꯦꯀꯦꯖꯤꯡꯁꯦ ꯐꯖꯗ꯭ꯔꯦ ꯃꯣꯏꯁꯦ ꯁꯤ ꯀꯩꯅꯣ ꯕꯦꯛ ꯑꯝꯗ ꯍꯥꯞꯄꯦ ꯁꯤ ꯌꯦꯡꯉꯨꯀꯣ ꯂꯧꯊꯣꯛꯑꯒꯦ ꯄꯦꯀꯦꯖꯤꯡ ꯌꯥꯝ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯃꯣꯏꯅ ꯕꯣꯛꯁꯁꯦ ꯁꯨꯃꯥꯏꯅ ꯄꯦꯀꯤꯡ ꯇꯧꯕꯤꯔꯛꯑꯦ ꯁꯤ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯐ꯭ꯔꯤꯗ ꯍꯥꯞꯄꯤꯔꯛꯑꯦꯕꯀꯣ ꯁꯤ ꯄꯔꯄꯜ ꯒ꯭ꯂꯣ ꯍꯥꯏ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯁꯤ ꯐ꯭ꯔꯤꯗ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤꯃꯁꯨ ꯑꯗꯒꯤ ꯀꯩꯅꯣ ꯁꯤꯁꯨ ꯃꯥꯅ ꯖꯗꯣꯔ ꯍꯥꯏ ꯁꯤ ꯄꯔꯐ꯭ꯌꯨꯝꯁꯦ ꯇ꯭ꯔꯥꯏ ꯇꯧꯑꯣꯅ ꯃꯥꯅ ꯁꯦꯝꯄꯜꯒꯤ ꯇꯥꯏꯞꯇ ꯐ꯭ꯔꯤꯗ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯁꯤꯁꯨꯃꯁꯨ ꯍꯥꯞꯄꯤꯔꯛꯑꯦ ꯃꯤꯁ ꯗꯤꯌꯣꯔꯒꯤ ꯁꯤꯁꯤꯃ ꯍꯥꯞꯄꯤꯔꯛꯑꯦ ꯃꯥꯅ ꯐꯩꯀꯣ ꯅꯨꯡꯁꯤꯌꯦ ꯃꯔꯝꯗꯣ ꯑꯗꯨꯒ ꯁꯤꯁꯤꯒꯤ ꯀꯩꯅꯣ ꯂꯤꯞꯁꯇꯤꯛ ꯀꯣ ꯀꯩꯅꯣꯁꯦ ꯔꯣꯛ ꯚꯦꯜꯚꯦꯠꯁꯦ ꯑꯩꯁꯤ ꯄꯥꯝꯗꯤ ꯄꯥꯝꯕ ꯀꯨꯏꯔꯕꯅꯦ ꯑꯗꯣ ꯑꯩ ꯂꯩꯈꯤꯔꯣꯏꯒꯦꯗꯤ ꯈꯟꯕ ꯆꯠꯄꯗꯨꯗ ꯑꯗꯨꯝ ꯑꯩ ꯄꯥꯝꯃꯛꯇꯅ ꯂꯩꯁꯜꯂꯦ ꯑꯗꯣ ꯐꯖꯁꯦ ꯁꯦꯠꯇꯣ ꯑꯃ ꯀꯩꯅꯣꯒꯤꯗꯣ ꯀꯩꯕ ꯁꯤꯁꯦ 200 N200 ꯅ꯭ꯌꯨꯇ꯭ꯔꯦꯜ 200 ꯑꯣꯏ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯁꯦꯠ ꯄꯥꯝꯕꯒꯤꯀꯣ ꯃꯦꯒꯅꯦꯠꯀ ꯇꯧꯔꯦ ꯑꯗꯒꯤ ꯃꯊꯪꯁꯤꯅ ꯀꯩꯅꯣꯗꯣ ꯕ꯭ꯂꯁꯔ ꯁꯤꯁꯦ ꯃꯦꯟꯂꯤ ꯑꯩ ꯁꯤꯗꯤ ꯂꯩꯕ ꯆꯠꯄꯅꯦꯕꯀꯣ ꯁꯤ ꯕ꯭ꯂꯁꯔꯁꯦ
ꯁꯦꯠꯁꯦ ꯀꯩꯅꯣ ꯄꯤꯡ ꯍꯥꯏꯕꯀꯣ ꯄꯤꯡ ꯍꯥꯏꯕ ꯀꯩꯅꯣ ꯍꯥꯏꯕ ꯑꯗꯨꯒ ꯁꯤꯁꯤꯅꯅꯦ ꯀꯩꯅꯣꯅꯦꯕ ꯀꯣꯝꯄꯦꯛ ꯄꯥꯎꯗꯔ ꯍꯥꯏꯇꯥꯔꯦ ꯃꯣꯏꯒꯤ ꯅꯦꯆꯔꯦꯜ ꯚꯦꯜꯚꯦꯠ ꯍꯥꯏ ꯐꯣꯔꯑꯦꯚꯔ ꯅꯦꯆꯔꯦꯜ ꯚꯦꯜꯚꯦꯠ ꯁꯤꯁꯤꯅ ꯀꯩꯅꯣ ꯁꯦꯠꯁꯦ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ N2 ꯑꯣꯏꯗꯣꯏꯕ ꯐꯖꯗ꯭ꯔꯥ ꯄꯥꯝꯃꯤ ꯈꯨꯄꯥꯝ ꯐꯖꯩꯗ ꯊꯥꯔꯒ ꯐꯖꯗ꯭ꯔꯣꯕꯅꯦ ꯑꯩꯁꯦ ꯈꯨꯝꯃꯛꯑꯣ ꯀꯩꯅꯣ ꯇꯨꯃꯤꯟꯅ ꯂꯩꯗꯣ ꯁꯤ ꯊꯥꯔ ꯐꯖꯗ꯭ꯔꯣꯕꯅꯦ ꯑꯩ ꯍꯔꯥꯎꯔꯦ ꯍꯔꯥꯎꯔꯦ ꯁꯤ ꯈꯨꯐꯖꯦ ꯈꯨꯐꯖꯁꯦ ꯁꯤꯁꯦ ꯌꯥꯝ ꯐꯖꯩꯑꯕ ꯁꯤ ꯄꯥꯝꯕꯩꯅꯦ ꯁꯤ ꯀꯩꯅꯣꯁꯦ ꯁ꯭ꯇꯤꯛꯀꯤ ꯕ꯭ꯂꯁꯔ ꯂꯩꯔꯤꯁꯦ ꯃꯤꯁꯤ ꯑꯅꯧꯕꯅꯦ ꯍꯥꯏꯕ ꯄꯨꯔꯥ ꯄꯤꯡꯅꯦ ꯄꯥꯝꯖꯔꯦ 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 ꯌꯥꯝꯗꯤ ꯄꯥꯝꯃꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯑꯩꯈꯣꯏꯅ ꯃꯣꯜ ꯑꯣꯐ ꯑꯦꯁꯤꯌꯥ ꯀꯣꯏꯕꯩꯁꯨ ꯑꯗꯨ ꯃꯦꯟꯂꯤ ꯃꯥꯏ ꯃꯦꯀꯞꯇꯨꯀꯣ ꯑꯃꯈꯛ ꯕ꯭ꯂꯁꯔ ꯑꯃꯈꯛ ꯂꯩꯅꯤꯅ ꯆꯠꯂꯨꯕꯅꯤ ꯑꯗꯨꯒꯤꯗꯃꯛꯇ ꯆꯠꯂꯨꯕꯅꯤꯀꯣ ꯑꯗꯨꯒꯗꯤ ꯀꯩꯗꯧꯔꯦ ꯄꯣꯠ ꯆꯩꯁꯦ ꯌꯥꯝꯈꯠꯂꯛꯑꯦ ꯑꯃꯗꯒꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯑꯗꯨ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯁꯨ ꯈꯔ ꯆꯥꯁꯤꯜꯂꯛꯑꯗꯥꯏꯅꯦ ꯍꯣꯏ ꯊꯦꯡꯉꯕꯅꯤꯅ ꯆꯥꯛ ꯊꯣꯡꯉꯔꯣꯏꯗꯧꯅꯦ ꯀꯦꯂꯤꯐꯣꯔꯅꯤꯌꯥ ꯕꯨꯔꯤꯇꯣꯗꯣ ꯃꯥꯅ ꯆꯥꯒꯦꯅ ꯑꯩꯗꯤ ꯑꯗꯨ ꯄꯥꯝꯗꯦꯕ ꯑꯩꯗꯤ ꯕꯤꯔꯌꯥꯅꯤ ꯆꯥꯖꯒꯦ ꯍꯥꯏꯕꯅꯤ ꯕꯤꯔꯌꯥꯅꯤꯗꯣ ꯆꯥ ꯂꯩꯔꯦ ꯑꯗꯨꯒꯤꯅꯦ ꯑꯩ ꯅꯪ ꯕꯤꯔꯌꯥꯅꯤ ꯑꯗꯨꯝ ꯆꯥ ꯂꯩꯔꯦ ꯍꯥꯏꯕ ꯀꯩꯅꯣꯝ ꯆꯥꯁꯦ ꯍꯥꯏ ꯕꯤꯔꯌꯥꯅꯤ ꯅꯠꯇ꯭ꯔꯒ ꯆꯥꯛ ꯌꯥꯎꯗ꯭ꯔꯗꯤ ꯍꯤꯡꯕ ꯌꯥꯗꯕꯩ ꯇꯥꯏꯞꯇ ꯑꯍꯥꯎꯕ ꯑꯝꯇ ꯆꯥ ꯐꯪꯗ꯭ꯔꯦꯕ ꯑꯩ ꯍꯣꯏ ꯑꯗꯨ ꯍꯣꯏ ꯃꯍꯥꯎ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯆꯥꯔꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣ ꯇꯧꯔꯒꯦ ꯁꯤꯗ ꯑꯗꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯦ ꯃꯌꯥꯝ ꯍꯧꯖꯤꯛꯄꯨ ꯄꯥꯝꯕꯤꯔꯒꯗꯤꯀꯣ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯣ ꯃꯊꯪ ꯑꯗꯨꯝ ꯊꯥꯒꯠꯆꯔꯛꯀꯦ ꯑꯗꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯁꯄꯦꯟꯁ ꯑꯣꯏꯅ ꯊꯝꯃꯒꯦ ꯑꯗꯨꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯥꯛꯆꯔꯅꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ